Imphal Ring Road semdabani haiduna khundrapam AC gi manung chana leiba harauro amadi yumnam khunoga tainaba jinggi mafum kharada niyom lana leiba kotlamba ki Stone Company supervisor yauna gari kunlom yaifalam jingluk khundrapam mayai lekai gi mio singna faraba matung makhatana leiba kotna ba athingba thamlagani haina yaifalam jingluk ki secretary Donjam Somorjitna phongdorakle wafam asing asi yaifalam jingluk na ki Stone Company gi gari thatuna thamliba khundrapam mayai lekai da pangthokpa paumi singa naba amada phongdokhibani mahakna makhatana hai matam kayagi mamangdagi Imphal cycle lambi asi sembidana lairakpadagi khundrapam AC gi miyamna lambi semnaba khongjang changsinbadagi chatpa yanaba haiduna pothole menduna lairiba chairak asida mafam kharada Imphal Ring Road semnaba ni haiduna Keystone Company gi gari singna tha kharagi mamangdagi lambi asida chathok chasin torokpadana tana company asigi supervisor ni haiba mioi amada lebak kotliba asi lenga ki order puthora u hairubada Ngamdabadagi harau amadi yumnam khunaugi tainaba singda lebak kotliba asi makhatana lebak kotana ba athingba thamlagani masida sunatana pangai de leba forest bit ki forest officer da lebak kotliba asigi matangda hanglubada document amata leite aikona khud thingjinba ngamde haina phungdorakhi hairi achoba ling road sima sema matamda changada posi Imphal cycle road lambi se masi lambi jiga hana khanmam thoeba potuni ngasi mak prajana thengnariba awaba se mukhona khangbide aduna forest department so khona question hamjaningi adudi isam chamba praja amana masagi leinanaba yumama saba matamda changba yumam thomada changba lebak gari pot amani khak loba matamda di koitan tanarga fine thiali tax thiali athingba thami asuk chauna ngasi degi thamgi mamangda gari kunthra nempuna Imphal cycle road tak chingeba lebak mayam si forest karimta khangde hai aduna praja akoida asuki matik opirisi karino haiba question se thamjage aduna akoi gi di lebak loba natraga government gi ling road semba seida akoi kai ma thingba leite development tawbiu tawbadabu Imphal cycle road ki lambi si yengaga makoina heavy han gi leiba lambi gi magi thickness ase kolas ki thab gi changsi enchi ni khak oibani na kham ngam da na loina kaire masi matik chana semaba matungda makoi gi gari jina thawu matamda हाइबा लेबा से नमरोय लंबी से करीमता प्रॉब्लम लेरोय हाइबगी मोंगदा मखोन इंची निपान इंची तरा थाना हाना सेम्बिरो मतुंगदा मखोगी पाखगदब प्रोग्राम दो पाखबिउ हाइबा पोसे थमजगी